38 suba Manipur Integrity and Solidarity Day gi thoram pangthokrai. Magi aningba apamba tanbada ngamkhai amadi apunbagi saktamda akaiba piba yaroi haina NIPCO gi President TH Manihar na haikrai. Laingak na miyam gi damak yaifa thaurang kaya paikhalabasu loisang sengna mathau ningthina tawdabagi mami changna tari. Sedasigi District Mapanda Juvenile Justice Board Linkhat Krabasu, Laifam Thokpa Infrastructure Amadi Member Sing Laitri Haina, High Court of Manipur gi Judge KH Novin na Fongdokrai. Amadi Miyoi Jama Nabagi Manungda Miyoi Tara Dagi Tara Manga Fawbadi Heart ki Laina na Nabagi report lay. Kurumzari, Times of Manipur News Ming Tabri Bapumnapu Elizabeth na Taram Nauchari, Hausimiam the Pau Sandok na Pizari. Magi aningba apamba tanbada kari shukaide adubu state asigi ngamkhagi wafamda kaidaunungda yasinaba amadi apunbagi saktamda akaiba piba yaroi haina National Identity Protection Committee NIPCO gi President TH Manihar na Fongdokrai. Wafam asi ngasi lamyanba sanglenda pangthokpa 38 suba Manipur Integrity and Solidarity Day gi palan thoramda haikibani. Apunba Manipur kanba imalup amkil amadi National Identity Protection Council NIPCO ani pullaga sinba palan thoram adugi matangda NIPCO gi President TH Manihar na makhataraduna chahi lising ani gi puwari laiba history gi luraba tanfam amada amkil amadi NIPCO safonglakhi. Bharat Sarkar amadi NSCN IM gi marakta lising amaga chamapan ga marifutara taret ki July 15 da khudyek pinakhiba ceasefire agreement aduna sedasigi miyam gi amadi leiba ki fivam da achoba singnaba amadi akiba pirakpadagi madugi mayokta thengnanaba loop ani asi tholakhibani. Masidagi aikhogi ngamkhai amadi furup asigi saktam kanjanaba tangai fadana achoba iho changsinba mathau tarakhi. Kumja lising ani gi September 19 da Manipur gi Kanglup kayagi miyoi lakh taret henwana saruk yadona Imphal da chakhiba miyam gi khongchat adubu ngasi fawba Manipur Integrity and Solidarity Day haina palan tawduna lakhibani. 38 suba oina ngasi pangthokhiba palan asina ngasi gi mirol na matamdugi firep adu hena kansin batangai fade haibadu warep lawmina batangai fade haikhi. Akoi ke Manipur da chaithing pirakada badu ona maram orakanda Manipur gi miyam ji horaga asa akoi mamang da thamjaki Manipur gi ngamkhai kaibe aroi Manipur gi apunba gi saktam thugaibe or habegi wakhalon da chatkiba adugumba India government amadi NSN IM gi mathak da chatkiba protest hokiba adugumba khongchel adubu ningsang dona akoina madude yaukiba amadi Manipur kangiba miyam jing dubu ningsing boina akoina sumakhoi de solidarity bibagi haiba akoi gi ngasigi function la si observation asi tawjebani. Apunbagi saktam ngaknaba honabada achawa thaudang lauramba leikidraba miyoi kayagi mafamda minute ani awaba fongdoktuna ikai khumnaba utki. Amkil gi President PH Sakhi, UCM gi President Sunil Karam, Comrem Union gi Advisor L Khuplar Kom, Aimol Tribe Union gi President RT Akhil Aimol Haumi, Research Guild gi Chairman Robin Singlai yauna masak naiba miyoi kaya susaruk yakhi. Tongan balup kaya gi miyoi kaya na saruk yakhiba palan tharam aduda amkil gi President PH Sakhina hakhibada Manipur gi apunbagi saktamda singnarak papumnamak amata oina thengnagani. Hauza thengkhang kaya da ngamkhai gi amadi apunbagi saktam thugainaba honari masi maithiba pinaba honaba tai haikhi. Nipan da angkin form tawre taraga humdoi da niko tawre National Identity Protection Committee hairami matam to da husukta council haibani. Aduna ani si khusam na jaraga 28 September haidana short rally do adu ngasi si amu hanna tawjabani aduga angkin gi mel en objective kadino haijaba taraga di irai pak khunai gi damakta amadi Manipur gi ngamkhai gi damakta mafam matam charabadi thawai phau kathokpa haiba wafamsi.
Leingakna miyamgidamak yafatharang kaya paikhalabassu mari leinaba loisangsingda mathau ningthina tawdabagi mami chawna tari. Bharatki Prime Minister Narendra Modi na haudokiba Ujala scheme gi makhada leingakna sotharaba imung kayada LED bulb kaya yenthokduna mai fanghanaba honarabassu Raghugi imungdi electric ki maingal chahi ani hena uba fangdana lakli. Hiramasida Tom TV ki akhanaba paudam ama. Science and technology ki matamasida miyoibagi punsida electric na chauba thaudang lauduna punsida changdraba yadraba potlam singi manungda ama oidi miyoiba khunaina chawkhatpagi hidanaba matamasida chahi anirom electricity ki khudong chaba phangdana hengli Raghugi imung manungna Imphal dagi kilometer 35 rom chatlaga leiba Oinam Assembly constituency gi manung chanbada leiba Nambol Hainaubung Namoi Awang Khuldagi Yelem Raghugi imung manung haukiba English ngani tarat ki August thadagi electric mai thandana awaba punsi marel amada hinghauri Raghu langfaida chatuna jugali oiraga imung manung puriba miyoi amani Housing ma class 9 amadi 6 tamliba machanupa ani lei adubu maigi awaba si mayuk nabana yumthangnabada chatuna lairik pai mai laktaba amamba matamdadi candle thanduna wana mahi tamnaba honachari haukiba chahi English ngani tarataret ki August thagi mamangda matamgi chanabi matungina meter box panduna prepaid ki mai thanba phanglamki adubu akan manong lainung sita meter box adu yakhidabadagi Nambol Electricity Department da sembinaba haizarubada miyo ani laktuna yenglaga meter box adu yadre athuba matamda ama selagani haina pukhi Tha ani ahum suzilaklaba phauba sinba laktabadaki Raghuna Nambol Electricity Department da amuk hana chatuna department gi official sing unana bahonaki adum oinamak thengnaba phangaktabana mahak numittudagi anirak hana chatkhitre kano complaint over khotpa matam dechu office chachurui chachurum matam duda sagi office ki mi leibiram daba soksang leibiram damnina hayeng lau ama tawod mahaibni khoidi leitabnina nongan baga jugali gorbe dum chatpanina office ta chatpadu jo koi na tai chajade adana huju fauda leiri phibam awana jida leiri sine ai ngasigi mirol asina nongma phadok mai yaudana hingba ngamdraba matamni adubu Raghugi imungdi chahi anirom asi electric ki mangal fangdana yamna wana lelakli imung asina chahi ama hena mai thanba phanglaktaba asi khaktanatana haukiba chahi English ngani tarataruk tagi Prime Minister na hudokhiba Ujwala Yojana gi kanaba phangba leitri Nomagi talaga chariba imung oibana Electricity Department da hanjin chatuna haijaba ngamkhidamana ngasi fawa mai thanba ngamdana leraklibani Electricity Department mudi sarkara ai di suraga noma chajabnina natai chadriba hodribje sarkana yingjanbiraga mai ge athu matamda sarkana yam thuna ai mammi ba yumse mai pibi wanai sarkada complaint tawjeri imung manung asigi awa anagidamak khul asigi gram panchayat ki ward member da haijaba laikre adubu tabiba leite lainga kamadi mari lainaba authority singna athuba matamda mijing changbiduna angang ani asigi tungi punsigi damak imung asida athuba matamda mai fanghanbiyu haina lainga ki mijing tabu ngaiduna Raghugi imung manungna inghauri Aigi imung manungda mai pibiyu haiduna nongmagi chara tanduna hingliba miyoi amana electricity department da kayarak hanna chatkani haiba asi achauba wahang ama oiduna leiri hanjin haijaba leirabasu ngasi fauba lairabagi michang leite haibagum tabidana lagli mari leinaba authority singna nongma natraga nongmadi minungsigi mityeng changlakhini haibagi manglan amada mangfaunadana Raghugi imung manungna ngaiduna lehauri paudam jaribi ilabati sizar gromemga loinana video journalist Bobo Times of Manipur Nambol State asigi district mapanda Juvenile Justice Board linkhatlabasu leifam thopa infrastructure amadi member sing leitri haina High Court of Manipur gi Judge KH Novin na phongdokrai
Wafam asi ngasi Manipur Commission for Protection of Child Rights amadi Manipur Legal Services Authority na senduna Manipur High Court ki auditorium da pangthokiba Special Juvenile Police Unit amadi ICPS functionary singi nongmagi oiba state level training program amada haikibani. Mahakna makha taraduna child right pu ngak senaba kumjali singani tarukta center na semkiba juvenile justice egasi Manipur da chaniriba asi mapung fadabana kudongcha dawa kaya thengnari egasi implement tawgadoriba department singi miyoi sing asibu eg asigi matangda hena kanghanaba pakhalakhiba training program asi afaba khongthang amani Hauzik JJ board sembada leiriba awat apa sing asi fazana nainaduna athuba matamda menkhatnaba lenga ki pukning chingsinki CWC over there, Sina, Angangi can say, oh, care protection people, one thing say, Simoy chairman, member lady, Silakana Kayunda Kale, infrastructure Kale, staff the Kale, see one second aspect. Hey, when a posting Chakamatam, the October Lord of the Piki Targeti, then you training talking to Kana Traver with. Otherwise, aside JJV implement the one of the problems you will lie on. Otherwise, when the police department request of the money. यारगति मोस लोइने ट्रेनिंग तो बियो लोइने ट्रेनिंग तो बंग अंदरगति ट्रेनिंग तो बसिंग से हेंग पोस्टिंग तो मतमदा वही मफम दो चाइल्ड मरी लेने बा जेल तो मफम दे पोस्टिंग वीडियो है सुना कोई रिक्वेस्ट है Nakalamaromda Thoramadu da Sarugyakiba Social Welfare Minister Nemcha Kipgena Chahi Tara Nipan ki Makhada Leriba Angang Singi Right Matpaki Thawong Kaya Chathariba si Yengsin Bachangi Manipur gi amadi India gi apunba misingda Angang gi masing yamna yami Masida angangi oiba tonganba ek chatnaba haibasi yamna achumba khongthang amani masida mari lainaba miyoi singna child right protection taunaba honabada lengaktagi fangfam thokpa thabak thoram sing pakhatkani haina su thajaba pikhi. All of us have a responsibility to do all that we can do to prepare our children for their lives as productive citizens in the future. So let us all nurture and mold our children to make them psychologically, physically, and mentally fit to face this world confidently without any form of atrocities towards them. Miyoi chama nabagi manungda miyoi taradagi taramanga faubadi heart ki laina na nabagi report lei laina asi nadanaba yaribam khai BP wangdanaba honagadabani haina Manipur Healthcare Society ki president Dr. Khetrimayum Kalana phongdokrai wafam asi hayeng malem gi oina pangthokadaba World Heart Day gi palan thoramga mari lainana Tom TV na akhanana unaba amada phongdokhibani Dr. Kalana makha taraduna haukiba chahi lising ani gi September 18 asida malemgi oina World Heart Day gi palan asi tawba horakhi malemgi oina chahi amada miyoi million 13.8 rom heart ki laina na nai laina asi hena nadana ba amadi kanaba Miyam da pak sana khanghanabagi wakhalonda palan thoram masi pangthokpani seda sida su heart ki laina nabagi chang hengalakli masi maruoina BP wangba thau ka hena chaba yauna maram kayana heart attack taunabagi maram oihalli haiki Manipur da tangdang statistics report amadi leti adu wa chaw hospital government gi lere amadi private hospital chaw le moi mayam si khoina khangjabadi mi chama gi manungda mi tara ni mi tara manga bokse 10 to 15% 호자는 민 점심게 담모이래나 오해봐 아주나 샴나 왕바 레치레라버니나 마니포다 자기 하트기 마루블레나싱 블러드 프레셔 왕바 자히니 푸양케 하랑 마탐다 아마디 하트 어택 도나 코이 분시에세 사달레 루기바 아마디 BP 왕마데 스트로크 도바 아마디 노리바 강신 출가바 강신 루메티 하트 디지스 나바 아시고만 마얌시 레베디기 아코이나 왈 하트시 पालन तौजबनी मयाम द खंगन अदो मणिपुर दसु अतेते मफंग एना मतंदा थमोगी लेना दाब मीसे चांगजी यामना वांगी सामना हारबदा मी चामा होजाना मिंजम मतंदा मी तरा दे 10 to 15% जे थमोगी लेना नाबो वय हब Makhatana mahangna haikibada malengi oina palan thoram pangthokpa sina aikhoigi heart attack tawdringai hakchangda kari ahongba lakpage haibasi khangdoknaba honagadabani amaromda heart ki laina asi nadanaba aikhoina kari section thorang lokhatkadage haibasi khangjinaba honasi heart ki laina asi thoktanaba puna wakhal taminasi haiki World Heart Day 2019 September da pangthuiba asi mari lena ai mayam da pautin jabadi akhoigi punchie number 1 자히 짬 행는 뭐 보내면시 아코이 담모이시는 이렇게 맞는 거의 분시실 로에 그래 아주나 담모이세
ꯑꯩꯒꯤ ꯊꯃꯣꯏ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯔꯠꯁꯦ ꯃꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯦꯔꯣ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯍꯦꯔꯣ ꯑꯐꯕ ꯃꯄꯥꯡ ꯀꯟꯕ ꯑꯗꯨ ꯑꯣꯏꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯕ ꯇꯥꯏ ꯑꯃꯗꯤ ꯆꯨꯔꯨꯞꯕꯤ ꯊꯛꯄ ꯇꯧꯕꯤꯕ ꯇꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯥꯗꯣꯛꯄꯤꯕ ꯇꯥꯏ ꯑꯃꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯗꯨꯅ ꯏꯁꯥꯒꯤ ꯕꯣꯗꯤ ꯋꯦꯠꯁꯦ ꯍꯦꯟꯗꯅ ꯂꯥꯟꯅꯕꯤꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯕ ꯊꯃꯣꯏꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯕ ꯑꯃꯗꯤ ꯀꯤꯌꯥꯔ ꯇꯧꯕꯤꯕ ꯃꯁꯤꯅ ꯑꯩ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯄꯥꯎꯖꯦꯟꯖꯔꯤꯕꯁꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯒꯣꯜꯕꯟ ꯊꯥꯡꯒꯄꯥꯠꯇ ꯂꯩꯔꯤꯕ ꯗ ꯊꯥꯡꯒꯄꯥꯠ ꯔꯦꯁꯇꯣꯔꯦꯟꯠ ꯑꯦꯟड ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯔꯦꯁꯇꯣꯔꯦꯟꯠ ꯃꯅꯨꯡꯗ ꯌꯥꯎꯖꯔꯤꯕ ꯏꯟꯕꯤꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯑꯗꯣꯝꯒꯤ ꯍꯥꯎꯁꯍꯣꯜ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯐꯪꯕꯤꯔꯒꯅꯤ ꯚꯦꯖ ꯑꯃꯗꯤ ꯅꯣꯟ ꯚꯦꯖꯀꯤ ꯃꯦꯅ꯭ꯌꯨ ꯑꯥꯏꯇꯦꯝꯁꯤꯡꯅ ꯑꯗꯣꯝꯒꯤ ꯇꯦꯁ ꯕꯠꯄꯨ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯍꯜꯂꯤꯕ ꯃꯦꯅ꯭ꯌꯨ ꯑꯥꯏꯇꯦꯝꯁꯤꯡ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯊꯥꯡꯒꯄꯥꯠꯀꯤ ꯚ꯭ꯌꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯗ ꯊꯥꯡꯒꯄꯥꯠ ꯔꯦꯁꯇꯣꯔꯦꯟꯠ ꯑꯦꯟड ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯕꯤ ꯕ꯭ꯔꯤꯛꯐꯤꯜꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯆꯦꯛꯁꯤꯡ ꯃꯈꯜ ꯁꯨꯅ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯆꯦꯛꯀꯤ ꯀ꯭ꯂꯥꯁ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯪꯍꯟꯅꯕ ꯑꯃꯗꯤ ꯆꯦꯛꯀꯤ ꯃꯁꯤꯡ ꯁꯨꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯆꯦꯛꯀꯣꯟꯒꯤ ꯑꯈꯟꯅꯕ ꯒꯥꯔꯤꯗ ꯊꯥꯖꯒꯅꯤ ngasimak lengsinbirau B Brickfill Wangjing Sabal Chekon near Khongjom War Memorial natraga contact tobiu 7005134130 natraga 7005513073 ब्रेक की मतुंग दा ताराम नौचरी ngarang nungthil pung mari rom taba matamda more Imphal lambida leiba khudeng thabi AR checkpost leiba taranithoi shuba Assam Rifles amadi more commando gi SIS Lolindrona luchingba apunba team amana more degi tholakpa passenger puba ecovan registration number MN05A3569 check tawada memar romgi numitlai maru packet marakta fumduna puramba WY tablet masing Lising tarama panga chatrit ka konana nupi ma fare faraba nupi dudi more what number 9 dagi Sony khongsai chahi kuntra apokpa jamkhothang khongsai kawi fagalaba polam singadu malem gi kaithel da chawrakna lupa lakh yankhai mapan rom gi mamal oigani amadi faraba nupi adu ngarang more police station da sinakhrei Baby Sanagi misi asi thani henjalaklaba fawbada lengakna chakchaba firep ama loba ngamdaba amadi case asi CBI da sinaduna langla langjin puthokpa ngamdaba haibasi yamna laibak thibani haina ngasi numit humni chanba oina Baby Sanagi photo da haikat leikat tamba yaukhiba JSC gi member Roman Huirom na phongdokrei Magna makha taraduna thokriba thogdo asigi achumba wayel puthok hawdaba taragadi tungdasu asigumba thokhaningdaba thogdok thokloi hainingai leite haina phongdokhi Mafam asida JSC na sinduna nungtigi haikat leikat tambagi thabak chathaba asida lamdam asida leiriba mahiroi sing amade miyam pumna makna sagat piyu haiki hairiba sarkar asina koigi CBI da sinadri phawa ekoi lepa leitana khongjang oina changsilakliba amadi nungtigi oina chathagadaba adugumba school singi koigi student sing satra satri sing asina laisu katuna hairiba khongjang asida saruk yabo oina yamna democratic oiba khongjang am oina makhat chatharak poina ngasi chathariba khongjang asi sinjabani Naharo Sahitya Premi Samiti na chahi humfu surakpagi thoramga mari leinana leikidraba Professor Ningthau Khongjam Tombi Singhi punsi amasung thabak haibagi matangda nongmagi oiba seminar ama pangthokrai ngasigi thoram aduda athoiba mithunglen oikiba Education Minister TH Radesh Yamna haugalakliba naharo singna hinglingaida leibak miyamgi yaifanaba afaba thabak khara tauba mathautai ipa ipuna thambiramba ina khulaba culture amadi tradition singasi ngaktuna tongi mirolgi damak yokhatpa yamna darkar lei haina phongdokhi the kind of top like I can I run until hato kasin to crime thore me am lai adu masi lakana dong ta best upai di sigumba aphawa mahapurusing sigi makoi punsi wari makoi thabak moina iramba lari siran naina naga aphawa wahi amana aphawa act amana mi amagi punsi phan bai hai mi aphawa mi mo hem bai mi amagi punsi mahan bai mi am ira ina khulam bai mi am lai rang mi am pura destroy to bai adu aphawa sing si naina gari aphawa ngam thorokani aphawa ngam lakani
ꯁꯤꯒꯨꯝꯕꯁꯤ ꯇꯣꯏꯅ ꯇꯧꯕ ꯉꯝꯕꯤꯌꯨ All Jiribam United Club Association Azukana Lamyanba Hizam Irabot Ningsing Numitka Mangoinana Chathakiba Urban Amadi Rural Haina Kangluk Ani Thokna Khaidokuna Pangthokiba Leikai Club Singi Lunanba Changdam Nabada Makok Mathang Takraba Singi Result Lauthokrai Urban Gi Oina Yaifalamching Club Divong Khunau Mairi Club Lakhipur Amadi Kalinagar Youth Club Kalinagar na Mathang Sina Hanba Ani Shuba Amadi Ahum Suba Taki Rural Gi Oina Uchathol Pioneer Club Uchathol Laisem Club Kamranga Amadi New Alipur Youth Club New Alipur Vidyanagar na Rural Gi Oina Hanba Ani Shuba Amadi Ahum Suba Taki Makong Mathang Takraba Amadi Hidanabada Asida Saruk Yakiba Club Singda Mana Mathum Yenthokpagi Thoram Lakliba Azukagi Kunhumdoi Shuba Foundation Day Numita Pangthoklagani Manipura Khundariba Chakpa Singna Langban Tarpan Katpagi Thoram ngasi Kanglada Aroiba Thasi Numitki Thoram Chakpa Fayengi Khulakpana Luchingduna Pangthokrai ngasi gi Thoram asida Laikhidraba Matamdugi Ahan Singbu Ningsingduna Maira Katpa Yupal Thaba Amadi Natki Lining Laishon Kayasu Pangthoki Thoramasi Hana Sekmai Kendragi MLA Oiramba N Birena Lamda Masida Apikpa Furup Ama Oiriba AC Singbu Lenga Asina Midyeng Changhaningbagi Apamba Fongdoki Amaromda Lamda Masida Leriba Chakpa Singbu Amata Oina Punsinduna Hena Faba Kanglup Ama Oina Bahona Minarasi Haina Fayengi Kulakpa N Toyaina Fongdoki Sapsaba अखोई डिपार्टमेंट सिंग पीथबीगद स्कीम सिंग पीथोपीबगी मुहूर्त MLA सिंगना मसा मसागी फुरिखाउदगी पीब ओने तवे मधु अखोई लरिब सरकार सिने पिहुन थोकते करी हाइतारे नोटिफिकेशन अमा थोगा तरीके सब मनुंगदा बेनिफिट मयाम सिंगसे सेल कास्ट की असि लेरे अदुगी सेल ट्राइब की असि लेरे हैने लाउथोक पीबगुमना मणिपुर सरकार सिना अखोई पाइरिब डिपार्टमेंट असिदा मसी चप चाना लाउथोक पीदबसे मसी लाइबक थीबनी हाइन ताई Langjing Bakoising Hong the Matam Kunta Leramo so adu the so mok Nongtalan Pakang Tanda Mok Sangai Kon Botenda Muksale Sangai Kon Boten Botan the Sangai Kon Botenda Gide I call she paying ching the lady I call Hojang paying ching the ladies Aduna I call Chuck Posingshi I know you can jump the Chuck Posingshi I call Hayrema Basati Monkey Gumna I call Chuck Boy Basati Monkey Gedra say no I tell Anuga How even Harun Sing so as a Mazi Hungbiba, as a Tabiba, Masi Kana Mitam, I hope you say, if I Puna, Adukwana, Lelamba, I Koina, she told Uruguay, do give me put our Shang Yang, comes to come in a hojek, a yam no idea, who I no idea. Laya Kraba Ipa Ipu Singi Damangta Kachaba, Langban Tarpan Usopta, Laira Ibakta Tin Kraba, Tawai Singi Damangta, Ning Sing U Pan Bithabagi Palan, Ngasi Mai Pak na Loisin Kray, Sahi Sigi Tarpan Hoba Numitagi Leptana Chataratuna, Ngasi Loiba Numit Fawada, Miamgi Achoba Matenga Loidana, Uchara Haktenana, Yentopa Madi, Hinghan Bagi Palan Asi Mai Pak na Loisin Kibani, Palan Asiga Mari Lenana, Range Forest Officer and Munal Maitena, Aikogi Kaitarakliba, Environment Asibukan Vada, Kunaya Sida Pangtokliba, Masing Yamlaba Harau Kumai Sing Asigi Saruk Karadang Oirabasu, Aikoina Kaitokpa Ngamlabadi, Aikoina Aikoigi, Soksilakliba Environment Asibu Kara Makaidi Kanba Ngamgani Haiba Wakalonda, Numitara Mangani Chupna Palan Asi Chatarakpani, Ngasi Tarpan Loiba Numita Tarpan Usop Katkiba Kakchingi Mafam Tarani Toida, Tongan Ba Makalgi Uchara, Jamri Yankhairom, Yentoktuna Palan Asi Pangtoki, Tarpan Usop Hoba Numitagi Ngasi Fawada Puna Uchara Lisinganiga Chamngarom, Miyamda Haktengana Yentoki, Pangtokliba Tarpan Usop Plantation Movement Asi Asuki Matik Mai Pakpa Ama Oiki Hairaduna, Ngasi Tarpan Loikrabasu, Miyamna Uchara Taki Gani Haina, Achet Pathazaba Tamlaki Haina Fundoki. More da laiba masa singlupki more maitai lai thawal lupna sinduna ngasi langbangi kuntrani panba numit asida marirak shuba oina langban haikat laikat tambagi thoram ama more maitai sanglenda pangthokrai thoram asida more da lairiba tongan ba maitai leikai ki ahal laman kaya su saruk yakhi tungda more khunong leikai da cheliba khuzai lok turel da haikat laikat tamduna mapugi mafam da thauniki Kadava Maramna, Saitani, Kutababi, Hira, Singado, Omla Toma Katayana, Navati Monda, Italian Tabi, Aina, Hamandere. I think
Swasta hi seva gi saruk ama oina Imphal East District Police na ngasi District Headquarter gi akoiba mafam singda Palace Compound Area, Andro Parking Area amadi Sanjen Thong Lambi Paringda leiba amon akai sing sit sengkrei. Cleanliness drive aduda Imphal East Commando Reserve Line Women Police, Porompat Police amadi Narcotics Imphal East ki police personnel kayana saruk yakhi. Thoramaduga mari lenana SP Imphal East Jogesh Chandra Hawizamna hauzik sathariba cleanliness drive asi lakliba October ani fawba Imphal East ki tongan ba mafam singda chathagani. District asibu lu nana thambada miyamna mateng pangbiu. Amon akai mafam chadana hundokpagi hainabi thadokpiu haina mahakna appeal tawki. Observation ama akoina tawdana lakpani aduna ngasi akoi second observer dum tawgadabani aduna ngasi akoi sigi mafam singsa Palace Gate ki akoi singsa tawbani aduna cleanliness drive ama akoi bada leiba amona kai myam se district police na luna na thamna damta anoba drive amani masi Imphal municipal council ki gari sing aduga akoi leiba police personnel chani mungna leptabi chathari amasung akoi bada leiba singsa mateng pangi ado masi akoi dum leptabi tangani muk chathagini Paugi Merthana atemba break ama mulogzari. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862-56601 or 0385245211. Authorized dealer, Kirloskar Gensets. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Break matong na taram chari makatawa pauda Bharat ki mafam ataida pangthoknabagum ngasi Humanism Foundation na sinduna masigi Bishnupur Lakoipata Laiba PMKVY Skill Development Center dasu Swasta hi seva lising ni taramapan gi campaign haudokrai. Campaign adu BJP Bishnupur District Secretary Thiyam Rajesh Singh, Human Rights Activist Meena Chothe amasung Humanism Foundation gi Managing Trustee Wahengbam Rorki Chan Singh na chair lauduna pangthokiba chamba thoram amada haudokhi. Thoram aduda chawrakna skill development asigi training yangkhai Humanism Foundation gi staff sing local leader sing loinana Loktak Brigade ki Jawan Singh su saruk yakhi. Swasta hi seva lising ni taramapan gi saruk ama oina trainees staff amadi dignitary sing na chahi amada pung chamagi makhoi gi laikai khun lunana thamba amadi lunan bagi wapau sandokpagi damak matam kaithokani haina su wasakhi. World Literacy Day ga mari lainana Lions Club of Imphal na Central and Royal Academy of Science Wangkhai ga khusam naduna anxiety and stress management related to examination haiba hiramda nomagi oiba awareness program ama ngasi nomaibung nambam chuthek multipurpose hall da pangthokrai. Thoram aduga mari lainana Lions Club International District 322D gi hanagi governor oiramba Mayanglambam Gozendrana hauji class 10 amasung 12 tamliba mahiroi singna thengnariba wakhalgi nungaitaba kaya ase expert sing tanaduna matau karamna kokhangani haibagi matangda wakhal tahanaba asiguma thoramasi pangthokpani. Mahiroi singi tungi afawa punsi ama semhada Lions Club ki maikaidagi su thodang kaya lori makhata nasu thoram kaya pangthoktuna afawa khunai ama ohenna bahona khigani haiki. Youth ki program se maru amna maru oigre maramdi India gumba youth ki population na nomo gi masing hengalakpa asida koi moi singsigi future gi damukta koi ne mun khanba darka oi maramdi moina afaba citizen mo oitaragadi next coming 30 to 40 years se afaba India ma afaba Manipur ma soidna oigani maramdi huziki age group se da koi na uri base maximum about 45 to 50% youth singna take over tora baneba.
Department of Pathology, Microbiology, RIMS, Jenims amasung Pathologist Forum Manipur na sinduna numit nini chathagadaba kuntrarak shuba Indian Association of Pathologists and Microbiologists Northeast Regional Chapter gi annual conference ngasi Hotel Classic Grand da hudokrai. Soft tissue pathology morphology to molecular theme da yumfam oiduna Northeast State kayadagi puna delegate chani rom na saruk yakiba conference asida Asian Institute of Oncology SL Raheza Hospital Mahingi consultant histopathologist oribi Dr. Anita Maria Borges na akhanaba mithunglen oina saruk yakhi Thoramaduga Mari Lenana Organizing Secretary Dr. Sorokhaibam Babina na hai pathology ki matangda lamdam masida leriba Dr. Singda anauba matam gi honglakliba knowledge amasung idea singasi khangnabagi achoba platform ama piriba conference amani haiki soft tissue morphology to molecular si maram sida akhoi Mumbai Tata dagi Dr. Anita Maria Borges Subit Gujral PGI dagi Aruna Lokle Chakrabarti Delhi dagi Pallavi Gupta adagi akhoi gi isagi own product akhoi gi Jenims dagi Dr. Arake Banasri moi myam sina loina resource person oiraga ngangi neba Lamjingba finance na matam kaya ki mamangdagi miyam gi economic growth puraknabagi wakhalonda lamdam asida miyamda loan pithabagi thabak leptana chathari ngasisu miyoi tara romda loan ki sanction letter sing khusinakhi ngasi rims rota leiba lamjingba finance ki head office ta pangthokiba sanction letter khusinabagi thoram aduda lamjingba group ki director Salam Asok general manager Tes Kumar amadi branch manager Bijen Susaruk yakhi thoram aduda wangangladuna lamjingba group ki director Salam Asok na lamdam masida leiriba miyamda bank tagi loan loriba se matam kharagi mateng oina loba senfam ni haina khanbiyu amadi loan loraga singbagi hainabi su thamsi masina miyam amadi bank tawriba sing amata oina chawkhatpada achoba mateng oigani haiki Gome ni thoba tongba da pesa la ku cha chang ai ku tho pin adagi madu phangda badagi atopa lambi da khojin na thairaga kana da thaba mayam tawba ho Puran bahore adagi to phattaba lambi da khoi khongda bahore khare bo Manipur sa sing adu ba hojik ki akhoi na hojik tawise mayam ni mating pang ne lamjing ko finance tholak pan adu se si su mayam na khoi da cooperation bibiu adu dar de khoi masen pun chawkhat ni no do adu ne khoi lamjing ko finance pa so Losing to Haina Mingthonba Higher Secondary Level ki quiz competition ama ngasi book club Imphal Lamjingba Youth Development Association asenduna Imphal Salaiba Modern College campus sa pangthokrai competition aduda lamdam asigi tongan ba mahiroi kaya amana athoi ahen tanaki Changdamna badu da saruk yakiba IAS Puja Elangbamna mahiroi singna classroom manungda numit chupa ama mahi masing tamlabasu lairik ta yaudaba loksing sing punsirol da khangjil hobagi yamna tangai fadaba lai Kanjaduna asigomba quiz competition asi pangthokpani haiki ngasigi quiz competition aduda EK Sangakfam Maria Montessori amasung Harvard School na mathang sitna hanbani shubamadi ahum shuba taki कोई लिटरेचर लाइक पाबा मी क्यामना कई पानरी मयाम से औखेना इन अवेयर ओहनिंगबा अदुगा अंगांग मयामदा ईबा पाबा अदुगा एक्शन हुजिकांदी अंगांग ग्रेटा थनबर्ग हाइरे मलाला यूसुफजा हाइरे वर्ल्ड दी कहतार अंगांग सिंग से यामना पुई पसागी पोटेंशियल अमा तौरगा वर्ल्ड चेंज तौनबा याम तौरई अदुगी आइना अखोय मणिपुर गी अंगांग सिंगसु सिगी वारी से खंगानिंगबा अदुगा in their own way moina masagi potential se reach tawraga akhoi gi world se change tawbang amnaba aina quiz haiba different small endeavor ama tawgivani Production of essential oil in fields and its marketing haiba hiramda numit mangani chatharakpa entrepreneur and skill development program ngarang loisinkhrai fragrance and flavor development center kano samadi MSME technology center Imphal ga pullaga nilakuthi da leiba food park ta pangthopa training loisinbagi thoram aduda MSME DI Imphal gi director Taliwati Longsar NSIC Imphal branch ki manager L Ibetombi MSME TC Imphal gi project coordinator Dr. S. Yoren Tomba amadi KVIC Imphal gi deputy director Saleh Pauna saruk yakhi tongan baching gi district singdagi lakpa miyoi kuntrana training program aduda saruk yakhi
National SC/ST Hub ki mityeng makhada pangthokpa training adugi matangda Project Coordinator Dr. S. Yore Tomba Maitai na haikibada maruoina SC amadi SC gi oiba pangthokpa training program asina SC amadi SC gi thabak suningba mioi kayada kanaba piragani maruoina tongan ba pambi kaya aikhoina kanaba hiram amada sijanaba honaba amadi income generation lakhanbada training asina achoba mateng oinanabani haiki ST ngakta oiba dumba Manipur gi tonga tonga district dagi mantong yaubiri ana khangam daba mayam ama khangba ngamme then moi hana agar wood phokdang sagi thaboina tha kanda tin chan gadawne na scenery pam hai pambi se sagi moina khangda na tin chare na manghan na boklen yauri nojekti moi training se yaw matung da hari ba potok sing dugi moina target tok se kam bano do khangam ni na je matung tarak pati moi gi lambi duma dum semba ngambagi kudung sap su phangani na dugi kana duma thamjage hauze mu sanabagi pau phomigani Tennis Ball Cricket Federation of India ki mityeng makhada Tennis Ball Cricket Association Maharashtra na sinduna mathang thagi anidagi manga fawba chathagadaba kuntara shiba Junior National Tennis Ball Cricket Championship lisini taramapan under 19 da saru yarugadaba Manipur gi player taranithoi amadi official ahumna sawa team ama ngasi Imphal thadokrai Maharashtra gi Nagpur da laiba Divisional Sports Complex sanagadoriba championship asida saru yagadaba Manipur gi sanaroi sing amadi official sing adu Manipur State Tennis Ball Cricket Association gi President Dr. K.S. Jogendrona khangabok da laiba Basu Ground dagi lamthaki Sanaroi Singh adubu lamtharaduna MSTBCA gi General Secretary M. Modusudon na hai MSTBCA asi Tennis Ball Cricket Federation of India na kumsi chahi authorized PB baga loina na National Cricket Championship ta Manipur gi team na ahanbo ina saruk yagadori bani Manipur gi sanaroi team asi chahi asi gi August 16 ta trial ama pangthok laga khankhibani Manipur gi team na mai pakpa amadi mingchat purak na ba sanaroi singi damakta miyam na thoni biu haiki Association si naunu form toraga ahan boina national championship si participate togadabani koi haukiba koi August ki tang kunga tarukta koi trial ma toraga Manipur pumba ki trial toraga hari ko team se koi khanbani aduna koi association mai ke degi association ki koi kai kunjariba president Dr. Jogendro ado isamak ado koi office PR singa koi chakkadar team sibu koi Manipur ki jat pubiro ngasi ayu phong ki pa pau che singda kari kari maroi pa pau yaw khibage habadu mayam puna miyeng tamnasi Lamjingba Times Noni the Malim Thaki oiba tourist spot semga lagani Amit Shah na RN Rabi kaukre Christmas mamangda naga pistok warosin puraglaba yai October 3 dagi Manipur sinba thungna CAB gi mayokta khonggang sangsinba hauragani Manpack Fact Encounter Police person mga court changjarakre BJP gi chungsinaba laingak si service extension da khwaidigi sel tanba laingak oire Sangai Express None the world class tourist spot semga lagani Chief Minister Chahi sida Manipur da tourist lakama lising kumathoi chani ka humdra mapal lakhi Thajingla Festival pangthokre miyam gi apamba matung ina thabak tawgani haibagi thajaba pikre CAB gi mayokta khongjang changsil lagani NAFIP Pokna Firm World Tourism Day Nonebu Malim gi thakta leigadaba lamkoiba singi panthungpam ama oina semgalagani Chief Minister Luchingba sinbagi wafam hayeng laikhai taraba yai Amit Shah na state ki leader ahum kauragle sensitive oiba issue singa emotion amadi presumption da yumpham oiraga thabak tawroi PH Nando Luwang Landhoni amasung Romita gi bail application High Court na kakre October 3 da awang nongpuki state taret makta miyamna CB gi mayokta akanba khonggang changsinga dawri Naharol gi thogdang Kendra humpuda lupa lag yankhai changba tourist spot amam semga lagani Chief Minister NAFIP na CAB lising ani tara taruk ki mayokta awang nongpok lamdam gi state taret makta punna khonggang changsinaba warib na re Manpack Sankritan na malim gi phambakta achoba fida ama kanba ngamlibasi ningthaubai gi chandragi achoba khudolni laishemba sana jawba Orsondit Fact Encounter case ta chenaba commando person manga court ta surrender tawkhre Huyenlan Pau Dementia na narba singidamak akhanaba thorang paikhatpa udri None the World Tourism Day gi thoram pangthokre AC humpumakta
tourist spot amom semgatnaba senfam mathangi budget hablagani. Chief Minister Rekha Mihat Dizamni gi case transfer to winaba High Court ta haijakre. Fake encounter case or sonjit hat pada chenaba commando person manga court surrender tawragle. Landhoni Romitana session just a bel PV naba amuk hanna haijaragle. Sana leibak ngasi no school bag day ni. Order thoklabasu khaibok hena chanadri. None da athubada international tourist spot semgalagani. Chief Minister helicopter service ani leiragani. Tourist spot humpu semgalagani. Imphal airport lupa crore chatruka yankhai changna semgat kadawri. Fake encounter chenaba police personnel manga court surrender tawkre. Ichel Express World Tourism Day state ki thakta none gi longmai ground da fangthokre. Malim gi lamkoiba sing pungning chinsinaba world class ki tourist destination none da semgat kani. Chief Minister gi meeting makhada Minister Kaishona makhan maram ani gi issue loisinaba mi phampang thokre. Iraiba Manipur da mitop miyan cha changlakpagi mi paiba leiringai da CAB gi safu amuk pirakle. Kendra humpumakta tourist spot amamam semgatlagani. Chawkhat thawrang gi thabak paikhatpada punna saruk yaminasi. Chief Minister sports body sing amata oina punsinsi let pau. Loisilakpada maruba pau amuka na pizari. Taramapan Shiba Manipur Integrity and Solidarity Day gi thawram pangthokrai. Magi aningba apamba tanbada ngamkhai amadi apunbagi saktamda akaiba piba yaroi haina NIPCO gi President TH Maniharna haikrai. Lengakna miyam gidamak yaifa thawrang kaya paikhalabasu loisang singna mathau ningthina tawdabagi mami chawna tari. State asigi District Mapanda Juvenile Justice Board linkhat khrabasu leifam thokpa infrastructure amadi member sing leitri haina High Court of Manipur gi Judge KH Novin na phongdokrai. Amadi miyoi chama nabagi manungda miyoi tara dagi tara mga fawbadi heart ki laina na nabagi report lay. Hauziki onadi Manipuri paung loizare miyeng tabiri basingbu amukana khurumzari.